Home Minister Amit Shah na Mayai Tangbal Louraga Security Review Meeting Pangthokhre Mars Leptana Highwaysing Hangdoktuna Chathok Chatsin Yahangadouri Pau wasi Kangla Pau se dagi Khutsu Union Home Minister Amit Shah na Mayai Tangbal Louraga Manipur gi hauzik oiriba fibam asigi matangda Security Review Meeting ama ngasi New Delhi da leiba Ministry of Home Affairs ki North Block ta Pangthokhre haire Pau wasina hai Manipur gi matangda pangthokiba Security Review Meeting aduda Manipur gi Governor Ajay Kumar Vala Security Advisor Kuldeep Singh DGP Rajib Singh amade Intelligence Bureau ki Chief Tapan Dheka ga loinana Ministry of Home Affairs ki officer kaya su saruk yakhe ngasi gi review meeting aduda Manipur gi issue kaya gi matangda wafam kaya khanakhibaga loinana Mars Nipan dagi National Highwaysing Hangdoktuna free movement tauba yahanba lambi da senkhai thumkhai tauriba singi mathakta case laukhatpa loinana international border boundary sing athubada khaba loisina bahonaba amade Manipur da drug free oinabagi matangda tongan ba khongthang kaya laukhatnabagi matangda su khanakhe panba yawade Manipur ki Chief Minister Nongthongbam Birenna Chief Minister famdagi resign taukraba matung amade state asida president rule thamlakraba matung Union Home Minister Amit Shah na siyar lauduna state asigi security review meeting pangthokpa ase ngasigi asina ahanba nei Governor Ajay Kumar Vala na lamdam asi mahauksagi phibamda hanjilhanana ba paikhalagli ba thabak thauram sing adu mifam asida Union Home Minister Amit Shah da review tauke Nongada Amasung Kameng Khunjao Anigi Marakta Saroi Khangnaba Lamgi Chayetnabadagi Khatna Cheinaba Thokhre Pau wasi Kangla Pau se dagi Khutsu ngasi Imphal East ki lamlai esigi manungsan na leiriba Nongada Amasung Kameng Khunjao Anigi Marakta Lamgi Chayetnaba leibadagi chawna Khatna Cheinabagi thokdok ama Thokhre Thokdok adu ngasi ayuk pung 10 rom tarakpada mitai singi yamna maruoiba ama oina launariba lamtagi ahanba thangje numitki saroi khangba lakpada lam henjilli nakhoi jaga da pangtho haidavasu changsila haibagi wahuda Khatna Cheinabagi thokdok adu thokibane Kameng Khunjao gi maikei dagi nupi kharanna makhoi gi jaga ni haina hairiba lampak adu tamna saroi khangba changsilakpada Nongada da leiba nupi kharaga nakal anigi marakta awaya khum tawnaduna khanarakpadagi khut yawnaraktuna nakal anigi marakta asogapan kaya yawrokpadagi lamlai police ki team amana yamna kanna maikei ani da handokna na bahaibada yadavadagi smoke bomb kaya kaptuna maikei ani gi miyoi singa du tanthokhe loinana irang adu matam sana Imphal East police na control tawkhe matam sana Imphal East ki ahenba police team laklamdravade hena chawba pamdaba thodok thoklamgane maikei ani da group khaidokna duna leiramba miyoi singa du su police na mayum da changkhina bahaibadagi changsun khibaga loinana Khatna Cheinabagi thodok adu loisinke Police na khatnari ba maikei anigi miyoi mari manga kauduna wari sanaraga irang asi makhata na thoktana basu honakhe ngasigi thodok adu da sogapan nangkhraba miyoi sing tongan ba hospital da puduna layengkhre haire combined team na kuki na saba bunker sing thugai khre pau wasi paunil khon pau se dagi lokhutchabane ngasi ayuk kangpokpi police amade CRPF ki apunba team amana kangpokpi kuki village volunteer sing na saduna lairamba bunker sing thugai khre haire Ningsing bayay, ngarang Imphal East ki Sagolmang Police Station ki manungsa na lairiba. Kung ba maru laifam lenda, kukising na singtagtagi nong may kapsilakpagi thokdok Thokhre ba matung, asigumba khongthang asi lawkhalakhibanay. Tongan ba Police Station sing da Khutsu kaya Leptana Pikhatnarakli. Pau wasi Kangla Pau se dagi Khutsabanay. Lamdam sige tongan ba Police Station sing da Khutsu kaya Leptana Pikhatnarakli. Police taki fangba pawa man hai Imphal East District ki manungsa na laiba, lamlai Police Station da Khutsu kaya Pikhatnarakli. Khulai sing adudi .380 inch Mark ani revolver cartridge shaniga kunipan yauba packet taraga mapan Mark 13 TODR kungataru 5.56 mm gi kapayari ba nongmay maru mari 7.62 mm gi kapayari ba nongmay maru taru 36 hand grenade ama WP grenade number 80 ama tear smoke cell ama Shaktiman 12 Express ki empty case nipan 5.56 mm gi empty case kulhumdoi 7.62 gi empty case taraga mari bulletproof jacket ahum magazine post ama baufeng radio handset ani amade military helmet amagani haire amarom da district asima ki porompat police station dasu Enfield 303 rifle ama amade 36 hand grenade ahum pikhalaki haire nakal amarom da Kangpokpi district wakat village ki kuki village volunteer sing nasu Sagolmang police station da Kunipan Amasung taraga taruk suba Assam Rifles ki khuthang da khusu khulai kaya pikhalakhi haire khulai sing adudi local made lethod gun ama local made rifle ahum local made SBVL ane local made improvised gun manga local made improvised launcher taruk angang ba masugi 12 gauge ammunition nipan angang ba masugi misfire oidaba 12 gauge ammunition ane angaw ba masugi 12 gauge ammunition tara angaw ba masugi misfire oidaba 12 gauge ammunition ama
KF haina thaba brown machugi 12 bore astram mga ammunition turret local made grenade ani local made shell ahom baufeng handset ani amadi aerial amadi vetri yaudaba baufeng handset amani haire Lamfel police station dasu khulai kaya marum pikhalakhe khulai sing adudi magazine yauba SLR nong mayama magazine yauba 303 rifle ama magazine yauba M1 carbine ama DBVL gun ama SBVL gun ama 36 high explosive grenade mga tube launching taruk ahang ba carbine magazine ama ahang ba insaski magazine ama anti riot smoke bomb ahum 7.62 mmg maru mari 5.56 mmg maru marfuga humdoy amade camouflage tupi mga ni haire district asimaki Pasoy police station dasu country made single barrel nong mayahom ear gun ama 36 hand grenade ama Kenwood wireless handset ani Baofeng wireless handset ahom wireless set charger ahom stun grenade mari helmet ahom bulletproof jacket taret amade budjura ani ne amarom da Thobal district ki SP office dasu magazine yauba 303 rifle ani magazine yaudaba 303 rifle ama amade 36 high explosive grenade ama pikhalaki haire